Maruina Manipur amta thokriba Manipur gi praja punmana amna shocking oiba incident ama accident ama thokpasida koi Manipur Pradesh Congress Committee gi team ama koi mayam gi awa nungai taba mayam koi ngasi chachabani duna recover to su pam yauri hosi critical oina laibusu mayam yauri hai sona mapuna isona sanbi duna koi si thuna phagalakpasu oirasino koi gi side tagi government da appeal tawjining basi government su tawbir kane na thajai akoi ngasai gi sokriba gari si karam mawong da akoi chhatra purimni yamna section na puham thoi basi karam mawong da akoi kaino tawbno haibasi investigation yam thorough investigation ma tohoningi adugi mathakta laihidriba family mayam singsigi khallaga government na matik chana kaino paikhat pirakani haina ai chawna thajajai aduga soiba imung singse masi koi khungangi lamdagi lakpa singsina anamba private ki pubang amdaba ama pubang amdaba expenses pubang amdaba mayam am yarakani government to wirkani haina thajajai masi masu koi masi kaino si yengjaraga masi government step yamna thuna lapaningi haina masi thamjari aduna koi